Phangnunggi Makhalaikai Melaikai group singguiba job card subigi thabak sidi mapung phana Phajana Sukhibagi Mami ka ubo phange asumna thabak suba lorba matungda makoi goiba group A B C D E na khaidokpa male adugumba group sing adu photo kapagi session mathang natharakpagi mami khaksu mathang manaw naina ucharakke thabak suba lorba matungda photo session kap kodoribani masida thari bunung sing si ayuk tagina numidang wairam phawbagi matamda loisille aduga ahanba sina group A gi photo kape madugi matung tarakpada khoigi group B lae B sisu ayukta kapkiba photo ga nungdinda kapa photo ga manadaba yade habigi wakhulon ama leiba male makoi lepkhiba jaga du bukta onthonaba yade sina group C gi ayukta somda lepta laigiba taragadi ai nungdin kapa matamda lepta leiba aduga mayayda leiba organa mayayda leiba adumaina makhan khaidok lepe masimak yam afaba khongthang amane aina thamjage akhoigi taton kirandi ayukta jacket yauraga kapkhiba photo ama oibanina nungdingi matamda jacket yaudadi kapa yaroyana information pirakpadagi yum tana amuk chatlaga jacket lauraga photo kapkhibagi mami amkhak leijai yam nokningba phani oiba haiba tare masada care lawdaba sunya yadaba haiba tare adugumba film am lay hana yauramaga amuk mahut kapa yadabagi system su lay geotech ki information piraba matungda hariba jaga sida mapung phana photo session kapagi mami khaksu mapung phana uba phangi job card suba lorba matungda ngasai gi sairamba kholamba mayamdo mai mapung phana thadok pirami ada ngasai ayuktagina nungdin phawbada hariba lambi sinung phajana thole yengbada yam phajaba jaga amasu oye masigi mafam ase khoigi ising naga not karakpa matamda pikthanaga thumba jaga su oiba aduga lawsingi matamda haiba taragadi inot kajaragasu mafam chaba lawfam oibanina khoi lawsing phajana lokpagi mami khaksu uba phange job card halakpagi lambi haiba tare ai makti job card jaujade yumda halakpagi bium khak yeminasena gari thauna video matega si namjarakpani uriba maikai ase khoigi phangnung kangla taba lambi duni masida hanadi mi kaya kana leramde adubu chawkholapagi matungaina hariba apikpa lambi sigi daine bayeda mi mayama tasinba hongnaragle khurai maikai ban tawnaraba matamda hariba phangnung bairangambu kangla hariba lambi sida phawraga chatpe yaba lambi paring makhal amani yet oida lairiba pipe sing asi lalgi manungda sarkar gi mayukta leiba masak khangdaba ban chawkatpa kangbu singna mai thadokkhibagi chawraba mungnaba mathokhiba lei adubu hojimaki oinadi hariba mafam asida security tight tawduna amona pangthoktanaba action tharang lokhakhre sigi jaga asina khurai kendra aroiba phagnung haina khangnaba aduga magi lamgi mamingna khairen haraga khangne hariba mafam asi view yamna phajai yengbadasu pungning sumuningai oiba mafam ama oiba khaktanatana inkhalakliba pakhang laisa kangusingna mafam sida laaga singjubra sabagi mami khak uba phangjai mami dumaktadi namjaraktre oriba mafam asimaktagi hore phangnung makha laikai hana khangnaba lamdam adu taba hore masidagi sum changsingraga phangnung mai laikai phangnung awang laikai adudagi amuk phangnung awang laikai dana Imphal East District manungsan laiba ITI office tagadorni mafam asi phawduna chatlaga hairiba lambi paring asi koi main road phawba yadraba matamda sombung kabui khunjaudagi phawraaga phangnung awang laikai phangnung me laikai makha laikai phawdoga mu kangla dagi moirangambu dagi phawdoraga tinchit ro taraga mu khrai maikai da mu phawgolaga Imphal gi ini jaga jing chatpe yabagi lambi facility lai masi matamgi matungina nomdi soidana pikraba lambi asi soidana pakthok chawthorokhini habigi thajabadi lai adubu hojmakidi oina gari ani thainabada katang nungaitaba mafam ama oiduna lagli matamgi matungina soidana chawthorokpa oinasun haiba thajaba thamjai adugu loinena masidagi changkhiba matamda phagnungidi khongnang ngaktena khongnang piktak toba chawtak toba makhal makha mayama howe
ꯑꯗꯨꯒ LDCꯒꯤ ꯂꯣꯀꯦꯁꯟꯗꯤ ꯊꯤꯕꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯂꯣꯀꯦꯁꯟ ꯑꯃ ꯑꯣꯏ ꯈꯣꯡꯅꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯍꯧꯕ ꯃꯐꯝ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯖꯒꯥꯃꯛꯇꯗ LDCꯒꯤ ꯌꯨꯝ ꯂꯩꯔꯦ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯁꯨ ꯃꯥꯡꯗ ꯎꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯈꯣꯡꯅꯥꯡꯃꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯃꯤ 4-5ꯅ ꯀꯣꯟꯕ ꯊꯨꯡꯕ ꯈꯣꯡꯅꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯣꯏ ꯃꯗꯨꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯈꯣꯡꯅꯥꯡ ꯑꯃ ꯂꯩꯕ ꯎꯒꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯤ 7ꯅ ꯀꯣꯟꯗ꯭ꯔꯗꯤ ꯊꯨꯡꯕ ꯉꯝꯗꯕ ꯈꯣꯡꯅꯥꯡ ꯑꯃ ꯑꯣꯏ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯎꯔꯒ ꯍꯧꯔꯝꯃꯦ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯗ ꯌꯥꯝ ꯐꯖꯅ ꯂꯤꯕꯤꯔꯝꯃꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯂꯣꯏꯁꯤꯜꯂꯛꯄ ꯁꯔꯨꯛꯇ ꯌꯥꯝ ꯆꯥꯎꯔꯕ ꯃꯅꯥ ꯄꯨꯡꯂꯕ ꯃꯅꯥ ꯐꯜꯂꯕ ꯑꯩꯈꯣꯏꯒꯤ ꯃꯤ 7ꯅ ꯀꯣꯟꯕ ꯊꯨꯡꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯎꯕ ꯐꯪꯒꯅꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯑꯁꯤ ꯆꯍꯤ 200-300ꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯔꯛꯂꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ